Sini Thalli. Hello everyone. Nasi Emoinugi. Chengpu da leng na bani. Ji aina leng ani. Ai su phane ka se challe. Leng ani duga horen khoidi Diwali da kano tawje ba candle thandre ba ko. Emoinu nim toina thale adugi candle nung than bagi do adum ulakke ngasi Emoinugi. Ahum lengo aduduga ahum lengadana ore matai dong hake hako nang si tawni Aina khanbana ne aina hangai lengi dudi ani onjana dro o onjana de last onjana ba last kiramdai do onjana ba dui sidi yare smailum tawrs ahum do hena khara lejang ni sira sumba leibanina mai to hore matai so da ahum bari ma hapo na fare kaya hapo ga yadagi adu yeng sira mayai wo eloba ta halo somda Chengbu amagi ni sina Chengbu masai di kam sang de jana mari Kathalo kakthale ani loire Sina Chengbu machagi Emoinugi do sibirani sim laire duga ma lingurage loire ani si sijalle duga Emoinugi di horen mai ge ka thalaga sirage Salaire koi ngasi Emoinugi koi Emoinu masak fajadra rashi yam leibani ang masak se phajabi oibani ba pochai mayam sina salaire koi nga macha katlise sisina kanoni ko haidi akhoi nga thongna gadi semto ga pura khreba duga atopa katli mayam sina salaire Horen lai khurambada mati ama mo ulakke Hawidore mai tan thara kidore kumana duga matham tham hawrani Tadi untuk ya. Nay là cái cho nó nổi. Khá lắm đấy. Biết một cái biết cái nó bán cái Yare yare
ꯈꯣꯏꯗꯥꯏ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯊꯧꯗꯣꯛꯑꯗꯤ ꯈꯣꯏꯗꯥꯏ ꯒꯥꯔꯤꯁꯤꯕꯨ ꯒꯥꯔꯤꯗꯤ ꯀꯩꯅꯣꯗ ꯊꯥꯅꯕꯅꯦ ꯐꯖꯩ ꯁꯨꯃꯥꯏꯅ ꯇꯧ ꯅꯠꯇꯦ ꯈꯤꯇꯪ ꯊꯧꯗꯣꯛꯑꯗꯤ ꯐꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯔꯥꯎꯟ ꯑꯃ ꯊꯥꯜꯂꯦꯀꯣ ꯑꯁ ꯑꯩꯈꯣꯏꯒꯤ ꯆꯄꯜ ꯃꯌꯥꯝꯁꯤꯗꯤ ꯁꯤ ꯀꯩꯁꯨꯝ ꯈꯟꯕꯤꯔꯨꯔꯅꯨꯀꯣ ꯁꯤ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯄꯔꯦꯡ ꯊꯥꯜꯂꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯤꯁꯨ ꯊꯥꯜꯂꯦ ꯒꯥꯔꯤꯁꯦ ꯈꯥꯝꯖꯤꯟꯗ꯭ꯔꯗꯤ ꯑꯁꯣꯝꯗꯩ ꯐꯖꯅ ꯇꯧ ꯌꯥꯕꯅꯦ ꯂꯣꯏꯔꯦ ꯀꯦꯟꯗꯜ ꯊꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯀꯦꯟꯗꯜ ꯊꯥꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯒ ꯎꯠꯂꯛꯀꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯉꯅꯤ ꯑꯩꯁꯨ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯊꯣꯡꯒꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯑꯣ ꯐꯖꯩꯌꯦ ꯁꯥꯏꯁꯦ ꯑꯗꯨ ꯌꯥꯔꯦ ꯏꯆꯦꯗꯤ ꯔꯣꯁꯇꯣ ꯑꯃ ꯄꯤꯔꯛꯑꯣ ꯃꯥꯏ ꯄꯦꯝꯃ ꯃꯩ ꯇꯦꯛꯇꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯐꯣꯇꯣ ꯅꯝꯁꯦ ꯐꯣꯇꯣ ꯁꯦꯁꯟ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯁ ꯌꯥꯝ ꯇꯧꯗ꯭ꯔꯣ ꯑꯩꯗꯣ ꯊꯝꯅꯦꯜꯒꯤ ꯐꯣꯇꯣ ꯂꯧꯕ ꯂꯣꯏꯈ꯭ꯔꯦ ꯁꯥꯏꯁꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯟꯒꯦꯕ ꯁ꯭ꯂꯣ ꯃꯣꯁꯟ ꯇꯧꯔꯒ ꯑꯃꯥꯟꯇꯩꯁꯤꯁꯨ ꯃꯇꯦꯛ ꯑꯃ ꯅꯝꯕꯤꯒꯦ ꯊꯥꯜꯂꯤꯁꯦ ꯌꯦꯡꯉꯨ ꯊꯥꯜꯂꯒꯦ ꯁꯤ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯌꯥꯔꯕ ꯑꯁ ꯐꯖꯩ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯨꯡꯃꯟꯈꯔꯦ ꯈꯔ ꯁꯤ ꯀꯨꯡꯕꯁꯤꯅ ꯐꯖꯩꯅꯤꯗ ꯃꯥ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯉꯥꯏꯈꯣ ꯃꯤ ꯈꯨꯗꯤꯡꯒꯤ ꯐꯣꯇꯣ ꯅꯝꯃꯣ ꯇꯥꯟꯅꯩꯁꯦ ꯌꯦꯡꯉꯨ ꯃꯥ ꯅꯝ ꯂꯣꯏꯔꯦꯕ ꯊꯝꯃꯒꯦꯁꯦ ꯑꯗꯨꯒꯤ ꯅꯝꯃꯣ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯗꯣ ꯁꯦꯝꯗꯣꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯈꯨꯔꯝꯕꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯊꯣꯡꯉꯅꯤ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ 5ꯅꯤ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯕꯣꯏ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯃꯣꯏꯗꯤ ꯇꯧ ꯂꯩꯔꯝꯃꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯠꯄ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯥꯛꯀ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯀꯥꯡꯉꯧ ꯂꯣꯏꯔꯦ ꯆꯝꯐꯨꯠ ꯏꯔꯣꯝꯕ ꯑꯃꯅ ꯀꯩ ꯊꯣꯡꯕꯅꯣ ꯁꯔꯦꯡ ꯁꯤ ꯀꯩꯅꯣꯅꯦ ꯁꯔꯦꯡꯂꯣ ꯁꯦ ꯁꯤꯅ ꯀꯩ silver ꯑꯣ ꯏꯟꯖꯥꯡ ꯂꯥꯟꯅꯕ ꯇꯧꯅꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯣ ꯂꯥꯟꯅꯗꯦꯅꯦ ꯂꯥꯟꯅꯗꯤ ꯍꯟꯗꯛꯇꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯅꯠꯇꯦ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯦ ꯇꯧꯈꯠꯂꯛꯏꯁꯦ ꯀꯩ ꯆꯥꯏꯅꯣ ꯏꯕꯣꯅ ꯏꯃꯣꯏꯅꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯩꯕ ꯀꯔꯤꯕ ꯏꯃꯣꯏꯅꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯥ ꯃꯅꯨꯡꯗꯗꯤ ꯀꯤꯖꯩ ꯉꯥꯏꯈꯣ ꯀꯤꯖꯗ꯭ꯔꯣ ꯂꯝꯕꯤꯁꯤꯗ ꯐꯖꯗ꯭ꯔꯥ ꯅꯨꯡꯗꯥꯡꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯒ꯭ꯔꯦꯟ ꯑꯣꯏꯔꯦ ꯉꯥꯏꯈꯨꯋꯣ ꯑꯩꯈꯣꯏ ꯏꯕꯦꯟꯒꯤ ꯀꯠꯈ꯭ꯔꯦ ꯉꯥ ꯊꯣꯡꯕꯅꯦ ꯉꯥ ꯑꯇꯥꯎꯕꯅꯦ ꯆꯥꯛꯍꯥꯎ ꯈꯦꯔꯅꯦ ꯆꯝꯐꯨꯠꯅꯦ ꯏꯔꯣꯝꯕ ꯇꯧꯔꯦ ꯉꯥꯟꯊꯣꯛꯇꯨ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯃꯩꯔꯨ ꯀꯧꯏ ꯃꯣꯏ ꯃꯦꯟꯅꯕꯁꯦ
ꯀꯃꯥꯏ ꯍꯥꯞꯆꯟꯗꯣꯏꯅꯣ ꯍꯤꯗꯥꯛꯁꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯒ ꯇꯤꯀꯤ ꯍꯥꯞꯇꯣꯏꯅꯤ ꯁꯤꯁꯦ ꯄꯨꯂꯞ ꯅꯞꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯁꯤꯗꯤ ꯃꯥ ꯍꯩꯅꯗꯤ ꯄꯥꯏꯕꯗ ꯑꯗꯨꯝ ꯁꯤꯗ ꯍꯥꯞꯆꯟꯗꯣꯏꯔꯕ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏ ꯗꯥꯒꯤ ꯁꯔꯨꯛꯅꯤ ꯁꯤꯗ ꯍꯣꯏ ꯅꯝꯃꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯐꯖꯅꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯥꯏꯗ ꯄꯨꯟꯅ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯦꯕ ꯑꯗꯨꯗꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ